Very good evening. Epom media na mayam ge damakta series 9 na puthokchari ba akhoi Epom talks yengbire bisungba ahan makta da taram nokcheri ngasi su mayam ge damakta yamna su hek ubada yamna excited oigada ba special guest ma pudana lakchari akhoi ge Epom media na puthokchari ba Epom talks sida akhoi ge different personalities mayam ge mamang da puthokcharaga makhoi ge kana ba moi de losing moi ge experience ama de moi ge excitement ke ama moina life ki journey da thengna pa mayam da koina pawdam jana ba ge platform da semja bani adong ngasi su mayam ge damakta mayam na su hena di khanga bane chaba thapage lamda masa do kematik mayamna yamna nungsina sonabiriba aduga masamaksu mingonda pizza pithak tawbada punsi se kathoge haina leiraba yam nungsiraba gi inauni mayamna su hena sakhang biriba ngasi gi special guest Nikesh Asem safe and restaurateur aduga akoina ngasi topic se hena nungaina bagi damakta akoina the truth about hotel and restaurant industries haina thamjare ahan mamakta da Nikesh putam nokcheri. Thank you so much Suraj, and thank you Epom. Thank you. Thank you. Aduga Nikesh akhoi ngasi se akhoi gi Nikesh ki journey me am so wai sana doi ni ko aduga mayam se sabada ngaubasi aduga mti yamra in khalli ai sa dai chingaga aduga ngasi se akhoi topic da thambada the truth about hotel and restaurant industry haibani na ne hotel and restaurant industry si matang sidang na sigi machang ba wakhalon khadang thambiyo Suraj, hospitality haina umbrella term ama lere ko Suraj na su hena khangbiramani sigi makhada mayam lere restaurant industry, hotel industry, aviation adu mayam sigi manung chan ko hotel and restaurant industry akoina service amasung product akoina guest natraga akoigi client natraga customer da akoina service piba amasung moibu satisfied tawbado adugi poto hoidene hotel and restaurant industry hotel dana room laiba yare adagi different facilities leire restaurant dana amuk chanaba coffee boy roko adugi makhada restaurant da su mayam leire adugi term dugi makhada loina hospitality hariba term sigi makhada bani adagi kano Nikesh na chef ka orak pai sisu akhoi culinary art kuma tamiram gani aduga exposures lerka experience me ama gather taro matungda pona laktuni natra haibidi hazik professionally lakuma tamsida journey to the thengrapa strategies me am leram gani challenges me ama ado khwai hana kano si Nikesh kamaina attract tawri no chaba thakoi thongba thakpasi pokpa gi yam hairak pra aduga kamaina khaluri no sigi art sina thong thakpase pi ga de dum pame hai chak thong bi ga sana do ko dum chapfu macha daga tawraga sing macha ga tharaga pi ngai dik sana rakdo mina di lakne ye chak thong bi sa le re kai daga ko isana di pamjaba adu adumaina dum thonga ga la e pi ngai des go aduga thoina di khanjalu de chef oine hai bagi keno de ngang oi ngai di khangba natabani khangde kuidri aina khangapdo aina class 11 12 tamakpa matam dagi aina chef aiba wahi se thengnarapani adu mamang da di Manipur da mina kaya khangnaram de adu nongmaina changjang je sauna thonga mi pizaba da ko manabangi parents pizaba adu da moina adugi wahi do palakpa nangdi chef oiba yai ne na ko adu dagi aise adugi numit dagi khanba hogre masi 2010 adai dagi oideni 910 adai dagi adagi khala kanda dum makhata na ise adu da hen interest layer pado aduga aingonda curiosity ama laaga adagi ina research tawgi bane chef ki matang da chef ki matang sida akhogi kano sidi nangi interest adagi haziki 2010 dagi realize tawre ko ado sigi matang sida culinary art se tamaba matung dadi karamba kano tawdana haidi Nikesh ki di akhogi tonganba personal experience me amse tawbiri ko haibidi plus akhogi Manipur da su yamna authenticity yamna lei aduga akhogi authentic food me ama lei banina si dei sida akhogi di yamna kanaba ke amsu lei ko aina chingchen janing se food haiba matam se chaba matam da khodi energy phangbada natna nutritious value wangma me ama su darkar leitana ko sigi matang da Manipur gi sida nang amu focus tawraga design me ama tawbase si kari wakhalon mayam da karamba ahenba seba ama ahenba service pining bagino masigi je taseng hargadi aigi career aina thabak torpa the realization ama lakhibani aina hanba culinary tamakpase matamdu da am wagi taseng hargadi haidi akoi aina yumda phone tawre moina di
line se nang na tamning ba atopa matam mo culinary dadi mo di knowledge samta lay ba nate to matam dadi akoi baba mama do ahan su oire dagi akoi aduna appreciate to wat pa moina su khang daw ko aduna ise koi thi raga chahi ja mangi koi thi ba college se aduga aina last Manipal University da phanga matung da ise join to matung da tamme tamaga ise makhata na India gi manung da hotel sing da torame dagi restaurant torame aduga engon da haining base head na haining ba ma dum phawre leibo ko ina aduna ina mapan chatlaga tam gi na ise dum khala leire aduga laibo phadana ai mapan da chapasu ngamme aduga mapan da tam aba matung ise sum thonge adum thonga leire ise ko career du da dum changjal laga ise kemta atei khandana aduga sum thonga pasida ise kaino da Italian cuisine dai master tawraba matung da ise Italian restaurant da Italy da ise tawwa timing sida ise chahi anni gumba suzalakpa timing sida ina sum khali isana ai se aina thongi se migi chinjak ni ko ade ai isan makki chinjak sunate adubo aigi isagi chinjak se thongaga di aina henna chinjak tu gi matang da chinjak food culture and tradition hai se di parallel ina chatpa ngatane aduna wari liba su henna kangsoi gi matang da bu oiro ko irombai matang da bu oiro adu sing do aingonda sum pamjarakpa aduga ina Italy da su dum pizza ko ai khangnaba friend circle boy ro guest lakpa matanda special menu ga sema kanda aduda aingonda kaino ma phawba aduga aina su sum realize tor ko da aigi asengba root ti Manipuri cuisine sini aduna aina pitribi sida aigi tawriba thabak sida identity ama create tawge harga de aigi roots ta hallaga aigi roots se ai my true identity sida stick tawraga sidoina ai mayam da khangalamge ko na aduga ai imanabam na su haigi mana haiba nang Manipuri gi chinjak se aduk phajana thonga hauna mi pijang amaga kaigino nang na Italian cuisine thongi se na hangakpa ko mani adagi ai numit tu dagi ai wakan mind change tawre en khale kaigino aina ai gi chinjak asu hauraba Manipuri chinjak leiri base yamna su nutritious oiba adagi yamna natural oina ko processed food su ka season de yam healthy oiba food sida masi yam phajana leiraga ina kaigino mi chinjak thonga dum leiri se na khalapa dagi se India da hale Manipur da hale du makata ba dum ai Manipuri gi cuisine gi matang da thigat pa ho gare asi 2018 da gi oidene adu da gi ra chakhum ga hang ba ho yes adu mamang da na isa mapan da toramba adu pen da ba isa da mo Italian food sum thonga hoji su dum thongi ko thong da ma su isa da thonga tamu bu du gi hei bu du gi utlaga su isa na pen ba satisfaction wat pa do natra adu ne akhona su yam appreciate taw yenong da akhona hena hen be appreciate taw ningi se nangi naramdamgi nangi lairiba nangi phangjariba dudagi nangna promote tawba si so khone su yam appreciate tawje aduga yamna su adugum badana su hena uniqueness ama aduga akhoigi profession ama pai matamda successful oiba haise adugum ba isagi oiba ama creativities ama importance ama agi platform kallakandani natra aduna Nikesh ke su journey di awaba me am leiramgani ado yam wabadi ka su wari sanaro si me am ngai hanse adugo nungai hanba haiba sida su sigi art si tamaba matungda safe na kitang machin ga tum khalak pase hana nangi mamang no tamba ke amadi leiri badi ko adubu machin tum khalak pase kitang wat le aduga si moina lack of interest haigadra natraga focus to wat pagi oidoira natraga kamain to bono haibadi Nikesh ubadagi inspired to bangang ke amasu yawram gani ko yawdaba sunate adu sidai sida yamna aikhoisi hekta to bangam daba rocket science ki type to yamna kainu oibra aduga mayam sina Nikesh hoi gumbasi mathang tholakna bagi probabilities lehenge hai taragadi karambagi advice karambagi suggestion thamninga masi first thing the kaino tawba akoina art hari se maram se culinary arts sai se lupa ma changba lupa changragadi akoi tasena hargadi any hospitality industry hari se di long hours ni do akoi da di pung tara hari se di hodang hai ri bane ba no ma da pung tara taw hari se di hojik su dum event ka lerak pa se ndak ikui da naga Delhi daga event taw gi ba se dum nongalamdai pung mari baw ka dum preparation tawe pung mari do loira ba matung da ngak pung manga tumuraga mo pung tare ni pan nang na ba muk lakti chelak te ne adu gi pot se at certain point di mi amagi burnout stage so dum lai ai isa makta su thoki si pot se adi aina tawri se kari no na haiba adu gi question do kamaina overcome tawgi haiba matam da aina pamja bani na aina khalle ba sigi line se natana di ai kaidawruni ai like aigi sigi pot si de na khwaidagi pamja bane aduna sida dum stick tawraga aingonda
kitchen da bu tawba bu oiro service ta leiba bu oiro tawriba thabak tu da pura luppa aduga ikai da ba aina sum tasengna kainoina honestly hai ikai ningai oigani ko because amarom da haidi yam phaba kind of see profession je blessings ne haiba tare nang mi ba se human society da nang serve to doini moigi mabuk thalan doini pelhan doini but nangon da some earnings su leja doini ba you will be paid for that also adoi adi hena phajaba kai lege ne natra pamjaba su oire mi su seba to bire mi du su pelhal le aduga akhoigi charam chadan ba orang ba loi ko halle aduga you'll be getting you know rewards phangin have natra siden phaba lei pote ba ado moina mi se hena tholopang am de se hena focus of the ba devote of the bagi oidoi jala social life se akoida kitang low oi restaurant being a chef se because akoi se dum noma da pung 30 tara mari de dum kitchen da aduga numit taruk ni torok tene aduna mayam se hoi at certain point di level ma yora aga di head chef ko ira aga di adugi timing do kitang hundarakani relax phange aduga haurak pagi timing chahi mari manga taruk sidi struggle aduda di aidi imanaba mayam na weekend enjoy tor leini akoina kitchen da tilong chanam kho ga hinjang thonga leini ado akoi ji yarak ta banate yauri but ado at the end of the service study akoina service to harauba ma satisfaction ma yaw jaga dine mi sing se adum hoji aina manipur da chahi 8-9 tor pose dum aingon da mi cham gi mathak ta di la amaga to khip su dum yaure ko adu moi atop line da dum tawba sidi hongna sane not only manipur da khang every profession da dum success oi ba hai se loima kano le right from your education horok pade ko school da ge dum hore natra toppers me am go dum mang me am yaw ko pamui anes ka hetar unfortunately mang da banati natra aduna kitang ko se possible ba focus oi ba madi dedication ma su darkar le have natra yam chum bani have the every profession the see the dumuk darkar le banga tani success or ibe sing se moge behind that moge real stories me am la natra yam nungai have the Nikesh naga smain toroga hai di akhoi gi cuisines ga se Italian gi kano toroga thong ga su isa da kano ma lai have the akhoi gi oiba akhoi lam se gi I ma yaw gi have ma phongdok pa su yam na tav da nungai sai aduga hojik se Nikesh akhoi gi akhoi gi kai hai tare ipa ipu gi hakta gi lejeramba singju have se yamna healthy bani ko aduga akhoi gi matam gi ba seasonal vegetables me am tawga yamna su kana ba ko hojik si me am si diet ki aware ko matam de singju se adu ki mate aware oina raga hena phabani have si me am su hainare akhoi na su khangi ko aduga yum da su dum akhoi gi thari ba vegetables me am si da gi dum semaga mi si healthy oina dum chana bagi habit mo khoi leram me da hojik se amu singju si da yamna contradict to me am tholok tra da ado sigi matang se singju se hojik se mimi singju su dum to chicken singju to sige matang da akhoi gi singju si kano gi Nikesh ki kano da aspect da akhoi singju si hana gi lejari ba akhoi gi traditionally design tori ba semi pasida akhoi se hantarak pra natraga si se sigi ki value si hantabadona khara ubadona su tawi ka ado sigi matang si da nang gi ba ka review thamaning edu akhoi sigi da mata kamaina strong and khatpe ya ba ge dum su thambiro mase singju di ai kemta semdok tre ngasi event ngasi bawta event torpa mai amar chida ko singju di dum singju magi mawong du da dum serve tawba in fact aina guest episode ba matam da manipuri nataba manipur da gi nataba mi sing da in fact khabar man ba da ga yo ma ga di singju je khoi adumaina la ga tor khabar gi yo mai na ko adugi magi originality amadi thamba adu experiment mai amam di tawi ko sing yen hapchan ba isamak na tawdra ga sumi atopa mai am tawri masi na kayam kai gadra haibadi ai thoidok na kai gadra di khande because singju gi magi original duna magi mahaw ma leibado adu di I think adu gi originality di mangoi adu ga mayam na singju da mimi hapchan bu boy ro yen hapchan bu boy ro yerum hapo bok thegna re adu di sung haki keno to trend gi haki ne ko adu ga tung da lei hau ga da di akhoi gi aseng ba original laphu singju bu oiro adagi keno mana masingi ingdam ningtham thadana thambau singju adudi kaidana dum leirani aduga yarigoi su aina tawba matam da adudi thugai de dum there akoina option pi base ngari pamagana ngari non vegetarian da pire aduga ngari
yaudaba yaudaba pamba pure pamagana vegetarian pure kangbu vegetarian gi su dum ke son toroga semidana ka Mm, mane adumai na pi. sumaina toroga akhoi su singju gi matangda hai sum panjadinga isi kai gino hamatamda atopa state khara da so akhoi singju gi style khara trial main tawna rakpa khara yawe aduga kanana khangni akhoi su kaino to hogda taragadi sigi sidadi kaino hoi Nikesh hoi sina right person ora toini ka haidi sumaina proof torpa matamda semakpa matamda liba matamda haiba matamda because akhoi sida laamba bloggers kaya amasu laaga singju gi matangda tara moina ada trial to bakhoina su video adum khara uzai aduga khara legadi later on you never know moisu akhoi gi kaino se kai haitare material mayam se moina tawraga sumaina semba yabani hairaga moina kainoma haibidi policy ma semdokkiba yabai chances is akhoi na leidana ka aduna akhoi na su sigi damakta akhoi na kitang promote tawba yabra haina dumaina thamjabani aduga moina di semba budi akhoi kangsoi ironba adagi akhoi gi singju ka si moina tamdana su ka su kaino oiroi natra aduga ngasai gi akhoi gi manipur gi oiba akhoi gi authentic oiba akhoi gi recipes mayam se sidai sida sum Nikesh thenapda karamba sine hena mina hekta khutak taga approval phangnya singjugi matang da oidera singju oirasu akhoi kangsoi bu oirasu ron bu oirasu nang na dum sab to nang trial di tawri dana because stranger am dana pizza se hai ge taste so sukang khang jami da pi doi ni natra sidai sida karamba sida hana attraction di phangalle uti jam pa okay uti sim di aina pizza re mayam pizza ba ya pizza re adu nongta haidi hainade haibu bu oiro khitang but uti ji dum phajana chare mayam mangan uti bu oiro uti asang bu oiro uti ji mayam hauna pamna chanare singju su pami adu da singju da ngari haina da ba kangbu na chaje da ba gi wane do ngari do khitang handana hapi raga ko adu dum chagi singju oiro kaino iromba da su akhoi gi niramis iromba ga leiba do adu su dum phajana pame aduga morok met pa su pame ngari se taseng na mayam na pamne ye aduga matam mama da budi hoi ngari su cha chadre ngari su cha da ba mina budi ado hojikti Delhi oro Mumbai oro India manung da mayam na pamna chanare e morok met pa da or su dum ai restaurant da lak pa ge se non manipuri dum kai no kai hang ga ko na met pa hakawe si ge se ko na mortek pa met pa ga do dum adum kaurak pai tare hapiro mane haibdi response haibdi hoji maksu Nikesh na akhoi Delhi da su Bombay da su natra hentak amadi akhoi si associate tawri bani aduda makhal mathel se serve tawri bani aduga mayam na su dumak pamna ko adumak comments ke ama feedback ke ama apapa mayam phangi sidai sida akhoi Delhi ga Bombay se response karam bani hele different crowds ne okay Delhi da su experimental oiba mayam am le aina nungaisina Delhi gi matang da haragadi Delhi da food critics kumba yam lay or the bloggers mayam am lay or the food writers magazine iba mayam am lay moje khangdana dum la khoi ngai da inform tawdraga su aduga kona di dum harakpa mane moi gi content mi aduga adum kaurak pa su yawe haidi amet pai matang da khitang share tawbiyo singju gi matang da khitang tapiyo ai gi di yam nungai jaba adugi do haragadi haidi ngon da platform ama phangmani na expose tawbagi manipuri cuisine aduna Delhi gi crowd adu manungai aduga Mumbai gi crowd su yamna Mumbai sina yamna open minded orga moidi adum try tawninge singju ga chaba se moidi yam harauna ga hawi he kaina ga torga ko haramba do ado animak adum nungaye chamana hen ba akhoi gi state singda aduga state ta sunatana different countries su spread oiba ngamboi biu aduga ngasai gi Italian gi kano da cuisines haiba tare sidai sida masters tawru base sidai sida Italian sina kyamna akhoi gi lairiba India da kyam chana ba purakpa ngami magi food ma'am food culture se Italian food ki matang da Italian se worldwide oina moi se phawgre okay haidi akoina culinary tamakpa bo ro chef ki line da tamakpa matam da Italian cuisine French cuisine sina akoina basic oina tama aga ardagi Asia rom da hargana Japanese cuisine ardagi Korean tam hoji pick up to wa hore ardagi Thai cuisine kaina ko worldwide oina famous to was moi di level am da laigre ta sing na hargadi mapan da su laigre se maximum number UK da oiro worldwide oina su moi di introduce to grabadi na mayam su khangna option se kitang kai haita reputed kano mata restaurant amda chapa matam da dum phanghan su phangale na masi sing se ta sing hargadi chef Italian chef sing sina masana promote tawjabane ba adugi potana sai dasurasana su hangbigina Manipur da halapagi maram se adugi jo aingon da phaw en khale Italian kangbu sing se moigi chinjak se yamna highly khallaga value laina khallaga awang ba thak ta thamme ado akhoi Manipur
dasu mayam ama chef mayam ama aigi mamang dasu ahan mayam am tawre kaigino moina promote tawdrise kaigino akhoi chinjak se thongdrise adugi mahutta moina Chinese cuisine bu oiro Japanese thonga leirise kaigino neina sum kok se khalakpa adumaina oideine aduna aina khale chef leiriba Manipur da chef leiriba nauna hogaliba cook mayam sisu ko hadi akhoi gi chinjak se Manipuri gi chinjak se khoina yam value leina ko appreciate tawraga value leina thangalaga di momanata nomadi worldwide oina khangnarapagi chances yamna leibra haina khalle mane sigi matangda akhoi safe ki lamda changba singsu aduga akhoi foodies haitare akhoi gumba chabana ngaujaba singsidadi kamaina torogade akhoi chapmina ba yabage habidi akhoi su promote tawning because akhoi laisi Manipur da su laisi hauzik Korean gi Japanese ki natra Chinese sidi kuire phauba natra everywhere and ki outlet ma chapam restaurant boy su fast food boy se pakanda Chinese si adum ki matik famous hoire why not akhoi gi Manipur gi se kamaina at least certain extent akhoi na promote tawbodi yaidana ado si tawbada Nikesh ki kanoda Nikesh matumna tawba haidu su tawdi tawri ado itaraga su khitang kano tawbodi wali si akhoi na promote tawba da akhoi cuisines miyam se kamaina tarogadi sumaina nangi expectations or contributions from the society nangi di kai haining akhoi Manipur ge cuisines miyam se akhoi di yamna su varieties of gano leidana ko in terms of veg non vegetarian adigi pure gano na to even herbs tang ata based of ko sum leidoni natra aduna akhoi se kitang akhoi gi kai haitare phangi ba akhoi gi vegetables se adigi akhoi gi kai haitare cereals po or herbs po yamna kano wangba yam yauri dana ko hauji tapna su mayam se discover tawna rai natra medicinal plants me ama koi charam mi hoi ta ki matik yamna rich oi ba haitare food culture sida ado se promote oba sidi promote tawdraga di khangbi roi doni akhoi budi chari matam gi phangba mayama ko sina su akhoi se adum akhoi gi mayam se adum notice adum hairi ko akhoi se healthy oi ba ge reason se si mayam su lai ri aduga sak se adum akhoi gi hanu sandaba ge su notice adum phawi dana koi se Manipur da di sahi kon mga kontra se adum moi aga yeng na di 17 18 ga zamane dana ado si gi su behind that akhoi food habits da su chumaga di miyo bagi life ki akhoi life span su hen doi dana aduna yam kana ba akhoi da potential haigadra resources haigadra akhoi gi kano si di irai lai na market se su lai ra banina si promote motam da kano na Nikesh na as a safe oina nangi view perspective to ma promote hon basi kamain tarogadi yani have sim tan thambiyo masigi se akoina chef ki perspective tagi hairagadi ko Italian food makta hairo adudagi Japanese hairo Korean hairo hadi mafam chatpa matamda koina pizaruba matamda Japanese food se koina US Europe matamda khitang semdok sajin tawe hadi maramdi kaigino haiba matamda chak chadaba mi am leire country me am leire aduda akhoi gi chinjak se di chak the base to bani chak cha da be yaroi habadi di moida di no madi chagini but ni surak pade akhoi su mapan da chapa matam hoi mapan chat matam da dum chak thire idu ne akhoi su ne pana pizza char ga su puk than de no ma chagi ba ni chagi ba yai humni surak pade di dum akhoi kangsoi chani ngari chani adu main to dana any XYZ amako nauna akhoi food se moida pizza ba matam da first of all moi se hana understand to ba moi se kai lam dagi no haiba ko aduga source of carbohydrate to chang mak natraga so koina kaino ma chak nam ho chilaga ko alu chaba me am potato na carbohydrate source of carbohydrate oiba Poland hairo northern Europe countries sing sida aduna koi alu gi dish me am leiri potato gi dish si sing se khara hen na pizza raga chak tu na khitang handaraga adumai torga di moi da su acceptance ama lakba do yam example yam line har matamda akhoi gi Italian matang da hijar ge ko Italy da kaino torpani na Italian food se Italy da di pura completely different neba India Europe da di khitang morok sa haleba khitang vegetable hapsal le amain tong dana mafam dugi oina koina khitang semdok traga de matam loina tongna ri ne cuisine loina mak tongna ri matam gi chanaba rumaina tawraga di akoina larger audience da hena amuka hena haidi worldwide oina spread to bangam gatra haina khalle Europe da na khitang slightly different oina sembiraba adagi America kangbu la agana American kangbu dana moina hainaba mong da ko akoina pizza raga bread kumba khara dum hapchala su kasu kai de hoi hekta aduna main oina pizza akoi gi chinjak ni hydraga su bread tu ga chap minna ba ya ba dum ai adumaina try to we dum bread ka utti ga oiro utti white truck utti ga dum pizza ba chak chaning da ba kangbu da adurga di moida su nostalgic feeling ama leire adagi chinjak hai si di hek pik padagi horaga loiner lak pane ba aduna khudak ta semdok pa si di wa banina adumain tawraga di
ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯋꯤꯖꯤꯟꯁꯦ ꯌꯧꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯤꯀꯦꯁꯅ ꯊꯝꯃꯤꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯆꯤꯟꯖꯥꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯣꯛꯄꯗꯒꯤ ꯆꯥꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗ ꯈꯔ ꯁ꯭ꯄꯥꯏꯁꯤ ꯄꯥꯝꯕ ꯂꯝ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯌꯥꯝꯅ ꯆꯥꯕ ꯂꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯕ ꯑꯩꯈꯣꯏꯗꯤ ꯔꯥꯏꯁꯇ ꯗꯤꯄꯦꯟ ꯇꯧꯕꯅꯤ ꯃꯣꯏ ꯇꯧꯗꯕ ꯃꯌꯥꯝꯁꯤꯗꯤ ꯆꯥꯅꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯁꯨ ꯃꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯛꯋꯥꯏꯁ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯁꯤꯡꯗꯁꯨ ꯋꯤꯗꯤꯟ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛꯇꯣ ꯆꯥꯔꯦ ꯃꯤꯒꯤꯗꯤ ꯇꯟꯗꯣ ꯌꯥꯎꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯇꯟꯗꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯎꯋꯦ ꯍꯥꯏꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯂꯥꯏꯛ ꯄꯣꯂꯤꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯎꯇꯤꯒ ꯕ꯭ꯔꯦꯗꯀ ꯇꯧꯔꯒ ꯄꯤꯖꯕꯗ ꯃꯣꯏꯒꯤ ꯑꯦꯠꯂꯤꯁ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯨꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯥꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯀꯦꯁ ꯍꯣꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯗ ꯆꯥꯕꯁꯦ ꯍꯥꯎꯍꯟꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯂꯩꯀꯣ ꯂꯨꯕ ꯅꯥꯟꯕ ꯄ꯭ꯔꯣꯄꯔ ꯗꯦꯀꯣꯔꯦꯠ ꯇꯧꯔꯒꯗꯤ ꯍꯦꯟꯅꯁꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯋꯤ ꯁꯦꯂꯠ ꯃꯛꯇ ꯇꯧꯕ ꯃꯇꯝꯗ ꯊꯕꯤꯁꯦ ꯐꯖꯅ ꯁꯣꯏꯕ ꯒꯥꯖꯔ ꯐꯖꯅ ꯁꯣꯏꯕ ꯑꯗꯨꯒ ꯅꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯥꯏꯛ ꯀꯂꯔꯐꯨꯜ ꯀꯦꯕꯦꯖꯀꯨꯝꯕꯁꯨ ꯁ꯭ꯄ꯭ꯔꯤꯡꯀꯜ ꯇꯧꯔꯒ ꯑꯗꯨꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯍꯜꯂꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯦ ꯍꯥꯎꯍꯟꯕꯁꯤꯒ ꯗꯦꯀꯣꯔꯦꯁꯟꯁꯤꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯂꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕꯁꯤꯒ ꯀꯌꯥꯝꯅ ꯀꯩꯅꯣ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩ ꯑꯗꯨꯒ ꯆꯥꯕ ꯍꯥꯎꯕꯁꯤꯁꯨ ꯃꯔꯨ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯀꯌꯥꯝ ꯃꯕꯥꯅꯤꯒꯤꯁꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥꯗꯤ ꯂꯩ ꯗꯥꯁꯔꯁ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯨꯗꯁꯦꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯦꯗꯤꯕꯜ ꯑꯥꯔꯠꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯃꯁꯤꯅ ꯇꯧꯗꯣꯏꯁꯦ ꯂꯣꯏꯅ ꯁꯦꯟꯁꯔꯤ ꯍꯦꯛ ꯑꯥꯏꯗꯒꯤ ꯍꯧꯔꯒ ꯚꯤꯖꯨꯋꯦꯜ ꯁꯦꯟꯁꯔꯤꯗꯒꯤ ꯑꯗꯨꯅ ꯍꯦꯛ ꯎꯕꯗꯒꯤ ꯌꯦꯡꯕꯗꯒꯤ ꯎꯔꯛꯑꯅꯤ ꯃꯁꯛꯁꯦ ꯑꯗꯩ ꯈꯤꯇꯪ ꯅꯛꯅ ꯎꯕꯗꯒꯤ ꯃꯊꯪꯗ ꯅꯦꯛꯁꯇ ꯃꯅꯝ ꯅꯝꯕ ꯅꯠꯇ꯭ꯔꯒ ꯈꯨꯠꯅ ꯄꯥꯏꯕ ꯁꯣ ꯇꯆꯀꯤ ꯁꯦꯟꯁꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯣꯜ ꯐꯦꯛꯇ꯭ꯔꯤ manam nambagi mula taste to the last never taste to the last never lay the time maru never main important budi adune but hawrakpada di meat ka visual and smell adu sisina hana lakani aduga spoon chaba mina budi khangaroi adu ai singjumba chabda di dum khutna chaw hai ba moi du khangna adai manipuri food ta khutna chaba nungai ba adagi mayamam leiri khutna chaba nungai ba dishes mayamam ko adu khutna dum chabiu dum hai hai moi da touch to adugi feel aduga last di taste na ko na laktine aduna equally important noi ta singna chef amagi line da dish ama koina introduce to ge harga di visual de ge horaga visual touch smell aduga last the taste ki kano to lakpa mane yam bhaze habadi sesu yam maru oi bani natra mi am de hekta chaw haiga akoina plate amada bowl amada ta haba bijaba yade dana ka aduga akoi se hoji commonly saisa especially akoi manipuri context se yengma matamda manipur da angang sing se ingalak pa ha sing se restaurant bu chango or any fast food bu chango chowmin chicken chowmin then kaino kariba macaroni mane hekta hydra da aduga momo sina yamna common oi ba hene popular su oi ba oire ka aduga fast food su ore easiest way da semak pa natra sigi matang sida angang sing sida chaba sida akoina su kano na Nikesh na hena uramani akoina ubadagi akoina uba khara dumak adum haijabani sidai sida angang sing sida moina chaba se kamaina chahaning bagi system di semdok ning ba leibage chabagi matang de da suras mimi apamba ne ba ko mi yamana sumaina chaba pamni certain food group poiro moina chaning ba dish to adu da dum stick to budadi aduga taseng haragadi mimi gi apambane sidi choice ne bako aduna semdok ningbadi ai kesu thoidok pa leite aduga tawdabu adum anoba try tawko sidi dum tohanninge haidi akoigi noodles po hairo chowmin hairo macaroni hairo momo sidi safe orba pot ne ba akoigi mamangi generation de su chara la abane ba moina dum khangaba ado hoje anoba mayamam su changa e ado akoina khangadabadi health ta kayam effect to we have se si mahana adai mapandagi pusalaiba pochai singsida akoina sum chara leiragadi akoigi manipur gi oiba kaino singsisu kaitharakpa yabagi chances am lei I mean to be honest hojik har matamda family nauna semaiba singna manipuri chinjak thongba haitaba mayamam yawramani ba kaino sesu thomaktabai ne ba ko mapan gi chinjak sum chara amnina ado se chahi chamagi matung chani gi matung dadi cuisine ama mangbagi chances lei mafam sumaina thokib su lei ra country para threat ne natra aduna Europe tadi yam phajai sigi pose France oiro Italy oiro moi gi chinjak se kaino lekte ada American food chain restaurants sing se partner lekte koi manipur da hargadi I mean de palleroi ge but American food industry mayamam leire ko ado sigi poche moi ada changande aduga moi gi chinjak to promote tawna bagi damakta adumaina hen kaino tawe moina interest lauraga adu doina focus tawe
Okay. Ado sigi matangda amuk ngasagi chabada khitang akoina khallaga chagadabni habdo healthy oiba food chagadabni habdum su leidana ko sigi matangda samna haikanda akoigi khara angang singse khitang kai haitare health ki conscious oiba haigadra si oitagadi moisi chaw matamdu salad tuma happy you aduga fresh line tuma happy you ka habasu yauri aduga ai green tea maga thakke ka habasu yauri ko sese combination si chaw matamda fast food chaw se mayamna di adum akoigi dietitian me ama doctor kya ama expert kya ama di junk food chaganu habasimaddi always message p ko adoi taraga su sisi akhojadi yamna tempting oi banina hena su chai ko cha taraga su Nikesh budi haidi chumna budi hairi kitang health ke su khallaga chaga bani haiba ma aduga sidai sida akhoina ngasai gi angang singse commonly chicken chowmein dadagi egg macaroni then momo fried chicken to mayam sida akhoina kana to matam dadi akhoina angang singsida chaba matam da se samna haikanda aise chicken chowmein charage haina lakpa angangda or aidi momo dang charu ge lakpa angangda karamba ahenba haibadi mana chajaba yabada adum kaino se kai haitara masagi su kitang minimize to bayaba sugumba policy gumbadi noi kano di yaudabra haibadi chaba matamda sima hapaga si hapkadabni samna haiba matamda koi se recipes me ama se matungda side dish adigi desserts kainam semidana accordingly angang singsina chaba matamda aina si cha taragari sima hapaga di phai haiba ma combination guma dugumba leitabra lei aduga akoi tasengna akoina chef ki line da torpa matamda recipe ma create tawbo boiro dish ma plate tawbo matamda mi amana noma da required oiba magi carbohydrates boiro protein boiro adai hen bidaba akoina hapagi chang do ko aduga but adudi akoina mo control tawbo ngamaro gas na hen chaning yar no haibadi ngamaro aduna masa na ko adugi do khallaga kyam keno tawgani chagani haibagi chang da adudi semdokpadi akoina di warani as a chef na di aduga akoigi keno da sigi lam sida akoi su Manipur da common ni chari ko akoi je kangsoi ironba champut sigi importance sidi kyam lay akoigi health ta Dasarus akoi Manipuri cuisine gi akoina chanaramiba ahallamanna tawramiba potse tasengna yengagadi yamna century all tradition amane aduga mayamna nongna hojikta vegan diet kai tawrei west but akoi gi vegan tasengna lerami niramish hariba akoi Hindu term id Hindi term the budi lokhoeba pure vegetarian meal product akoina paneer do khaido pigro paneer haisi su kona lakhi but dish ne tasengna hargade akoi gi utti thongba makta doros sangom hapta bi gi hapta bi the traditional oina thongam ba si singse adai sa yaw da bi the at least week amada akoi niramish chaba imung mayam am leiri ko si tasengna especially Thursday da loi chanai dana Sunday da chaba lei Monday da chaba lei but hafta am amam de dum mak lei masi akoina religion gi matang da chingjan gi ba kangbu kharabudi yawre but tasengna yengagadi masi health ki yeng akanda detox tongna bagi damakta haide akoina nungti gi meat chaba budi sanga cha and plus akoi gi Manipuri gi chinjak se tasengna yengagadi pescatarian diet oibane nga na hena chabane aduga sa sina kaisuk cha ai akoina pi ingai da bawta yen ga se thangi manungda amuratang ga thonge adusu hoi birthday kana nongi birthday ga le objecti yen hoi nungti gi chare but tasengna yengagadi akoi gi food kaino se akoi food habits se Manipur ki food habits se one of the healthiest oidine adubu influence changsalak na mayam gi adagi lifestyle change tork padagi hojik loin phangena aidi biryani bu oiro butter chicken bu oiro which is agi mot tadi kitang nti gi chaba ya ba chinja oida brand khalle haidi thau pum yam yam banina ko aduga kangsoi gumba iromba gumba sidi nti gi charasu problem lei roida ba hakchang da problem lei roida ba chinja ni mani yama chumane do ngasagi kainona Nikesh na panbi gi bado khoi gi khara khoi gi cuisines khara di mangi ba yabagi kano lei kaina ga panbi gi bado sigi matangda khoi si kamaina kano to ba yai kan ba yai aduga akhoi gina amuk atopa mayam di recipes mayam si akhoi na kano da YouTube ta kai di yeng matam da sumi ama thok tra akhoi gi di yam kan thokpo ude Nikesh na taraga khara budi thokpa di u khre adu su adugi continuously puthokpa ngam da basu malika ada says akoina kaino si putho aga kangsoi si karino haiba khoi gi basic ideas me amdama thamagadi tamba matam su kana to do mali akoi sida su moina noi gi art che tamudraga su YouTube ta ge yenga masa gi
skills khara yaw sum leidana mi se sina tamaga sum thongba su yawri ada khoina kan hange hai taragadi ngasai gi YouTube ta irai laina magi preparation duma my process duma yawgadi khara su kanaga dodi male ado kan basi Nikesh na budi kalhaning bagi wakhalon di thame kamaina kan ba yagani habisi madi thambiramo nasai haijagibdo haidi city ama natraga state ama or country ama develop to matamda adum influence mayam amdi lakani haidi tourist changchalakani adagi tourist singi satisfy tawna adumain tawdana country khara aina sum thengnarakpada ko Canada da sum moigi traditional oiba dish sing do tam sum manga aga atopagi Greek ki food poiro Japanese replace tawgiba sum tam na adu tawdana bane ba Europe lomdana moigi safeguard tawar thamme ba moi cuisine se amain tawdana Manipur da su akhoi gi leiriba singju gi stall boiro dagi Manipuri gi chinjak phangni ba singse phajana sida khoina focus tawbiraga haidi promote tawna ba dagi mapan dagi guest lakpa matam da su moina changning na bagi mawong da kitang hygienic oina ko tawbi ba dagi service kitang phajabi ba amain tawraga di parallel oina chatpa ngamgini moina kasu hen ba natte hade ne kasu su explore tawrabani yenga abani sigi matang da asom da di government su yamna consent piraga then support to male akhoi gida government gi khitang support si wat pa haigadra awareness wat pa haigadra sigi matang da government di karamba request amadi karamba kanoguma tawbining habi akhoi gi leiriba akhoi gi thaina gi chanarakpa akhoi gi chinjak sing se mangdana bagi damakta government da kari kanoguma pakhat haningi kari measures lokal haningi masigi se Northeast ki state oina government mayam ama moi food festival organize tawe aduga organize tawraga mapandagi aphauba influencer food ki matangda kuina chahi kya tawra aba aidi mayamna follow tawba chinja ki matangda neina basingje khoina kauraga festival duda yawhanba duga moina chief guest oina kauraga amai tawraga Manipur da disigi poche kitang uda brand khale do other states Northeast ke su dum participate tawba chatlu ba yawre hornbill torpa matam da boiro cherry blossom Meghalaya da adu moidi dum kawe mapan gi aphauba chef boiro restaurant industry da kuina torpa se adu moina mafam sida la amaga moigi page boiro moigi social media da sigi mafam sida sumain tawba chinjak ama lei haibase utpa matamda haidi audience me ama yengakte ne bagi adugi poto khitang to haninge food festival organize tawraga dedicated to food only atai kya yaw dabi da food and art sum yes food and art adum tawi adum akoi gi Manipur gi oiba handicraft handloom adum hapchen be ai ko aduga main focus akoi gi food ki matang da different singju oiro adagi chak chaning ba kamuna chak ka kai ga chai ai habdo adugi da phajana organize tawraga di hen kaino akoi gi government side tagi su ko yamna mating ama oigadra na khalle yam phai haibdi si tawraga de khona su pamjaba mayam gi su pamjaba su oidoine du akhoi su pride ni nadra akhoni si kal horaga de akhoi su tungi charo su lo tarakpa matamda generation sing na su manghol lo de nadra aduga hojiki sagi akhoi gi yumthong khuding gi de akhoi gi de basically nupi sing si kitchen da adum mak engage oigali ka thongba thakpa se aduga Nikesh hoina mu professionally la abrina adum hauhan ba hairabani aduga basically akhoi gi Manipur da chanari se sa gumba nga gumba thongba de nupa gumba thonghanba asmain legali ko aduga seisa hauhanba haiba matam sida akhoi magun among laktori natra hauhanba si kamaina hauhalli aduga akhoina thongba matamda haina basu lai chaga da akhoi Manipur gi oina su lai ko haibadi thongbada nabuk ning changu aduga haibadi positive energy to invest oroga dinangi kano dugi nutritious value do phang kan lai akhoi mioi bai se su energies me ama yo marina ko adumaina haina bale ado sidai sida Nikesh na hauna thongi da angon da loi takpir ga in thoma kan da tesi adum khena doine ba something magical ba kano madi oidana saisa akhoi gi likewise akhoi gi Manipur da su lai ba akhoi gi traditionally thongjari ba akhoi kitchen sing se thongi sing se su hauhan base dum khenai dana samna hakanda saring thongba or chagem bomba ka haiba matamda amane da poma mana de dana sigi matang sa akoina khara focus tawdi haidi high but sidai sida akoina thonghange hai ta thongbasi hauhange hai ta de akoi kari extra energy kari extra effort kari flavor ka maina tarokan da kitang di hauhan ba ya bagi policy se lege masi dasers akoi tambirakpo oja sing na so hai ba first and foremost kaino to ingredients is simple oina thamba aduga yamna fresh oiba ingredients seasonaba adumakni na akhoi gi kangsoi hauri se maning dagi akhoi gi kitchen garden he aga yamna simple oina thongba aduga thongba se aina mamang da so haijagre
kala makhala mane aduna akoina yamna thawai tana tawragadi isai sakpamakta orju moidagi saklakpa isai siga chinda ngahak sakpasigadi manadena amain tawdana pizaning haidi akoina pizaningi ba migi thongdoribada aduda thawai changna aduna ne mayam haise my mom is the best cook and haise kayino mamana di macha se pizaning na ingredients yamdrasu nungsina thongban hawai makta thongamasu kangsoi makta thongamasu love and affection yabanina adu mayam da ka oi brand khale adu akoida su dum oja singna su takpire haidi thongma matamda put in your love hai dish ama create taw matamda aduna adum reflect away energy akoina invest tawriba da thongbada aduga ai su marak marakta dum cha matamda ai chef na thongpa waro cook na thongpa da dum khange haidi thongi se o ma khar saura thonge na adu pina dum tawramni na ko dum charamni na ma se khitang keno tawre nga sidi energy level ma tawba ngambagi mane siam darkar oi brain akhone su sum khanjaba haidi personally akhone su sum khanba matamda haidi samna ha kana saurang yurong na thongba ise haugande kaina akhoi gi tinjang kaijang daba keno oina ba se pizza ga daba noina keno oina pizza re kaina haiba aduga poche di myam ma hapaga haubangam daba ke amasu yawe aduga ahan singna habibda khitang moina wakhan thadaraga chak thongagadi chak thongbada khitang matamda invest to biu natragadi tawguna hana hoisi chinarakpana maram oraga amase chak insang su thongna mai thaba to boso loisana bo hana bachana ba taw matam sida sidagi mi singse te se khitang mangbra haina su khalika aduga miyoi ba haibase koi chaba sina thawai ta na chaba si akoina pamjaraga hawraka nanga da chaba rina chaba sidagi miyoi bege relation su chingsin bra haina thamningi ko aduna seza family gi matters lakwa issue small matters se dum injang da gisu am howdaba te ka injang thong ai di chainde nanga du thongam ni khamda ai chaning mapana chasale kai ba leitaba natte natra mayomam leiro admaina haibase sidai sida nga thagi vacation da yamarik chumna haire khoi yumda thumbiri ba singse kitang wakhan thada bidaga akoina with kitang love and kano dama yawragadi pouring tawragadi energy do yawbani dama hawe habani habidi si loimak migi thongba matamda dum khangi akoina su arapada chatpa matamda se samna haraga yamna remote areas or ching ama da chatpa matamda akhoi ching ima amana nusina thongpa kemta yawdana putpa matamda hawa dum yawri natra because of that love magi kano dama energy to pi banina ado hojiki Nikesh gi feel se lakpase akhoi khanaga dum din madama ambu leiri ni ka hangning masum yama le adubu hojiki si career sida changning mangang sing se moi si career da focus ta honning ya da moi si haidi tamaga marakta tokiba kyam su yaw do natte sida sa focus ta moi si successful oige high taragadi nangi best idea best advice kai thamning angang sing da masi aigi personal experience ta hai ba matamda aduga haurakpase every field ne sidi not only chef doctor line da boy or nurse line da boy engineering da boy haurakpasidi khara wani haurakpa chahi manga taruk sidi sigi manga taruk sidi ne mayamna give up tawrise ai mayamam su thengnare ai ga punna tominarpa imanabo mayamam su tuoga atopa line da tawgiba mayamam yawre ado haurakpagi sidi mi na ngangakpa khotpase koina thamoi da lawdaba aduga restaurant industry or hotel industry da di senior na dum chari do ingon da su thin in cherak pa yawgre me amama adugi potto akoina ego se kitang lawthuoga ko haidi ai na laiba mafam sida tamgen lakpani aduna ai knowledge tanjalaga loire haidi aduga haurakpadadi salary da su yamna khandaba taseng hargadi almost internship ki mawong da ko chahi amani sidi phajana once knowledge to bu gain tawragadi makha tabadudi paisa taning bududi dum tan ba yare masana lakcharani aduga foundation strong oidragadi yumda so foundation strong oidragadi ningkhari ko aduna ana phajana basics and foundations is strong oiba aduga nomada adum mentally prepared taw khabran khale haidi nomada pung 13 di dum easily tawrani aduga akoi imung manungi luhong bo ai akoi che ni luhong be yawgide dagi akoi bu ke sorat yaw ngamgide thabak na yada bage ado manipur da di deva karma haibse khara toy aduna yawdraga sum nuaite aduna adu sing do kitang work life balance to tawbo ko adu ngamakta badagi tokiba mayamam yawe ba ngamre si da dum kaino tawse do at the end thamoina pamjaraga kitchen haribo poche da thabak tawbo bo ro service tawbo matam da guest na nang na piriba service I'm so happy harmado aduna it's more than salary ne salary do di lakadi wado man aduga adudagi hena satisfaction di adugi potuna or chef amada nang na thongbo yam hawe na harmase hojik so
Paisa definitely lakani. Adu Yes. guest na adumaina hirambado. Adu na Pen hena hirambado. value lay na ina lowe. Mani. Adumaina adu madaka oi brana khale. Mani. Adu yaudragadi kitang wagani sigi line sida thabak torpa matamda. Aduga commitment and discipline nama yam daka oi koi di timing guest pham leiraga koina aigi cook laktri aigi chef laktri harga nga henba yab natte do. Aduna pung 12 da thabak horaga di pung 12 gi mamang da yorokpa. Mani. Ado yam toina thengne dum pung 12 da phone toraga ai si tore excuse me am ma pirakpa ko. Mani. Ado moi long lasting oide. Adum kharama dum tawramaga dum thamani tormaga dum toki. Aduga hojik lehoriba singsidi dum adugi discipline time discipline namada chatlaga ko. Service ne service ta changge hargadi kathokpa ma daka tare sacrifice ma daka tare. Adu yamna daka oi brand khalle. Mane habide service pi doina mioi bai se lakku matamda loimak pelhan ba ngamdaba suyaw ta banatte aduna ba service recovery myam su tawri natra. In case kanogi ama Nikesh ki incident gumba di damam le ramani service recovery ki matang se da kari gi mo thamninge. Mayamam leire sir ai di Thengnaram gani mayamam thengnare penai daba myam su loi hawga su hawe hiding daba tholak to ni natra. Adagi guest aga ngam mayamam su thengnare ko adudagi guest in makal suna thengnaram do kan sure ai wakan do khalline duni mayam thengnagi ba incident mayam tam la ine mane ado yam thagat piramba yam yamna thina ngangbusu yawe yamna thagalambasu yawe ado isana pamna tawni soiragadi ko haidi soi da basu yaw da bati natte ko adana soirak pa kan de khoina phajana moida khona convince ro kan de adumak accept to na nasra honesty moi ko haidi soi mioi bai jadi soi 100% no ma soi gi di sorry har ge koi side gi soi gre aduga soi base koi sumaina sendok chage ko haidi guest phajana adum explain tawraga aduna su hen guest relationship the strong oina lay aduga ai ngasi soigraga di next day the same mistake to repeat tawdaba marang ai sumai soigi ko adudi ai ngasi se learn from your mistake learn from your mistake to learn tawdaba admaina dum chakraga di dum anything thingnar ko matamda dum mayok na bangam gadran khale mane yam nungai aduga ngasi se akhoi ge Nikesh lakpiraga akhoi ge wari sanabai khudong chab se lo shilak pasida di Nikesh ki tungda kari tawbagi plan di leibire ado kari di tawningi aduga akhoi gi kai haitare Manipur gi food sida hena focus tawgi doira aduga food se kamaina promote tawgi hena keno tawi habiduma plan duma akhoi gi within kai haitare sida ina plan tawi habaga leibibra ado mayamda akhoi gi sigi nangi opinion sing do tum thambira maroi boina mayamna French food khangnariba Japanese food Italian food worldwide oina khangnari sumaina Manipuri food se amtang di aigi handaki lifetime sida ai ngamdrasu at least aina lambi amadi thiramage na khalle tungda laiba mi na continue ta horasu aduna khitang norms khitang thugairaga hanagi lerambado kaigino da expose toroktene aduna acceptance haiba potsim su worldwide oina to halakna bagi damakta ai kanna research story Manipuri food ke matang da aduga ngamnaba kanna honari leptana dum nukti dum kamai tawsige India dagi mapan thola aga mapan lamda kamai tawsige haibagi adu mayam dai tanai adagi mapan da leiba igi chef friend mayam go su tanaraga event kumba sinsi khochi Manipuri ge chinjaki matang da tawsi khochi na kan hojik kanna honari yam nungai thank you so much aduga keno na Nikesh na ningjariba mayam akhoi ge Manipur ima gi damak da khandana akhoi gi expose tawre adaga then experiment mayam su tawbire aduga exposure su loba hore ika hena mai pak pa madi akhoi gi keno sida yamna changchang lauba miyo emo obiu haina thamjage aduga akhoi gi Epom talks lakpe damak su hana thaga chari matang asida akhoi gi Epom talks na mayam gi damak ta different personalities mayam poraga akhoi gi mayam gi every Friday 7:45 yengbiyu aduga ngasi gi episode sida su mayam gi apamba Nikesh ki damakta like kya amasu tobiro to comments ki khuthang da hangningba kya lerega su akhoi ga Nikesh ka wai sana matamda chithaba yawba kya ama yarum gani adu mayam da su mayam da susoi soidana comments ki khuthang da thangbiro Nikesh su sangba matamda comments so reply toba yaba yawro su dum reply tawjarakani adana mayam susoi soidana comments ki khuthang da feedback amadi akhoi gi hena chakhatpa ana akhoi gi positive prospects mayama susoi soidana thambira haibaga loina ngasi gi oina de Epom media na mayam gi damakta puthokchariba Epom talks matang ase loisinjanabagi akhoi gi keno duma nizari kaina naba yathang nizari pinabirasi